Ngasai thabak ama tauringi nungsibi mana sokibado themluge ngamde. Research kidamak mayamdo makuta notebook amamam pairi. Magi phone amadi camera paiduna mapamduda photo kapnabasu yauri. Blog nambana namba anghakpani. Tasingbadi oza singi research oibana satrana taubada oza su yetpidre. Makoina tauning batawrasanu haina oza singdi mamang thana chatnakre. Mayamdugi marakta mitsnaso makuta camera ama pairaga mapamdugi phazaba singdo na yet laiduna photo kapli. Magi hek tungdana tanbadagi tallaba nupa ahum. Boboy Razbir amadi loingam makut singdu pocket loina humlaga tandi mande chingmaiduda karakli. Tanjaduda tung oirapna parthana yai subota narakli bado urai. Makoisu leptak tongna anidugi matau yengli. Parthana amta ngai khoibani ngasaidagi wamta fazana ngangnaba yadrisi kaigino. Aya tasinadiye. Haina aine yai sudo tasinadi magi chatpham thokpa chatli. Parthana tana tasinadabase mana pangi hainabani ko. Nangna sarido ai maram khangeba. Adumaina pet laudo sarokne ai warido fazana haigibase. Amta ngai khoiba. Masi yong mana pangmi se sukta tasinadi. Yaisu chap leplaga makhwang metlaga Partharomda sat onsele. Aibu yong mana pangbi kaina. Parthanok naga yong se yam pamjara male. Wa ngangbada yong yaudradi khumdabi tawre. Yaisu sauna yenglamlaga amu chatkige tawi. Parthana taha makutto pharai. Ngai ko base phagi tawuneba. Thengbirakano aingondaga chatlo noi lina haibra han mabuk thanbi manbidoga kenawro. Amadasu yam bung kaina maraiga kondana yam kena dai. Loingam tapna han mabuk thanbi ai. Parthanok laga kaino dangda ngangduda hairi meyamdubo taraga nungaigadro. Yaisudo sauningna is taraga nungairoi kaina nangdi migi yam khanbide zat oire. Chalo noi angangdugi manakta itungi inabirakan. Manabu hairati hoi am tawdai. Chalo ko ai khoidose sum sauninga iko ai. Masidiba ai wa haigese muna tawba. Lina se loingamgi machan pini ni. Akhoi meyamgi channi. Ichan amakak leijabasida luna tawdradi akhoi bu mabung am oina kanana haibada hoi oina yadoino. Wahaidu tabada Yaisudu chaplepi. Makoigi nakan oira loingam Boboy Razbir mitsna paring leplibada amuk yengli. Mapatta sauribadoi hauzikte ikaizarei. Yam overchat krabar khallaga matanda wakhalda chaizarei. Ikai thipamdada lei konang se Yaisu ibema. Mapungi mamangda machanupi thina chaithokdugum suto. Ngarangda nungsi haina kiba nupasida khambal chawbis hazalubra bune yong mamai chappedana. Kana pote masidi ikai khangda kang kole do hekta kolage. Yaisu Parthabu paina yenglaga. Nachanupi ne na laibukta thelaga chatpro. Aina noigi wadu kamai khangdoino. Si hairam laga khongthang launa thanglaga maphamdadagi prapap chatkre. Mitsnana ngai khuo punna chatminase. Mitsna Yaisugi tunginakre. Khamban jawsinaramaba hero dudi nupi saurega khangde momon nokduna lephore. Loingamna nachanupi masana masabu cute chabine na haizavido han mabuk thanbiana maitai londa translate tawbiram vera nangna adu kharauri-duna. Parthanok laga tume leime nangna marolama. Boboina khangdre hantak matang sidi wangang thomga leiteko. Wangang dana thabakna sat ulakpasida babok ekhoi surprise yam chare ko. Babok amu oibagi yengbom thokpa yeng chaga yam ngangno. Loingam Razbir da yenglaga karino sina mayam irang tawisi yawdakai phone sida yenga paknok no isina. No inge da narum da khupakna thara asu khangaroidaman. Mamit ani se flat chatkidawre tawrisi. Mana ngangido tabiba nate somda Razbir do tombiga message kanna thanari. College atpado chaka fasan char chatloko. Nayang ikangkang mudo yeng munungaiti. Tombina is idea chazaibo noyu yada baywani. Ando aigide araibani. Dadana charana makhak charaga college su chatpa thabak su chatpado dadanang yang waram niye
ꯑꯩꯗꯤ ꯍꯩꯅꯔꯕꯅꯤꯗ ꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯒꯤꯗꯤ ꯋꯥꯕꯤꯔꯨꯅꯨ ꯋꯥꯗꯕ ꯉꯝꯗꯦ ꯍꯦꯛꯇ ꯋꯥꯏ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯇꯣꯝꯕꯤ ꯀꯩ ꯍꯥꯏꯒꯦ ꯗꯗꯥ ꯊꯃꯣꯏꯁꯤ ꯀꯩꯅꯣꯝ ꯇꯧꯔꯤ ꯀꯩꯗꯧꯔꯤꯅꯣ ꯗꯗꯥ ꯅꯍꯥꯟꯈꯩ ꯆꯥꯛ ꯆꯥꯗꯕꯒꯤ ꯆꯤꯡ ꯀꯥꯕꯗꯨꯗ ꯅꯥꯔꯛꯏꯔꯥ ꯈꯪꯗ꯭ꯔꯦꯗ ꯅꯣꯡꯗꯝꯕ ꯑꯗꯨꯗꯤ ꯐꯤल्म ꯃꯃꯤꯡ ꯅꯠꯇ꯭ꯔꯣ ꯀꯩꯅꯣꯝ ꯍꯥꯏꯕꯤꯌꯨꯔꯣ ꯍꯥꯏꯌꯣ ꯃꯤꯅꯤꯁꯇꯔ ꯃꯆꯥꯁꯦ ꯅꯥꯇꯩ ꯑꯣꯏꯕ ꯁꯣꯏꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯆꯦ ꯌꯥꯏ ꯃꯕꯥꯅꯤ ꯀꯣꯏꯅꯈ꯭ꯔꯕꯣ ꯀꯣꯏꯅꯈ꯭ꯔꯦ ꯀꯩꯅꯣ ꯗꯨꯅꯤꯌꯥ ꯄꯨꯝꯕ ꯀꯣꯏꯅꯈ꯭ꯔꯦ ꯅꯪꯒ ꯑꯩꯒꯗ ꯉꯥꯏꯍꯧꯔꯦ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯅꯨꯄꯥꯗꯣ ꯏꯇꯩ ꯑꯣꯏꯕꯒ ꯄꯥꯝꯖꯗꯦ ꯏꯃꯥꯗ ꯖꯥꯠ ꯍꯥꯏꯔꯒ ꯇꯣꯛꯅꯍꯟꯒꯦ ꯔꯥꯖꯕꯤꯔ ꯋꯥꯈꯜꯗ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯤꯅ ꯑꯃ ꯍꯥꯏ ꯃꯥꯅ ꯑꯃ ꯈꯨꯝꯃꯤ ꯑꯁꯤꯕꯨ ꯁꯥꯎꯔꯤꯅꯦ ꯀꯥꯏꯅ ꯃꯃꯥꯗꯒ ꯇꯝꯊꯣꯛꯈ꯭ꯔꯗꯤ ꯄꯨꯡꯁꯣꯏ ꯁꯣꯏꯔꯅꯤ ꯔꯥꯖꯕꯤꯔ ꯃꯦꯁꯦꯖꯇ ꯑꯗꯨꯗꯤ ꯐꯠꯇꯦ ꯇꯣꯝꯕꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯑꯣꯏꯒꯦꯔꯥ ꯂꯩꯇꯕ ꯑꯣꯏꯒꯦꯔꯥ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕ ꯊꯨꯒꯥꯏꯔꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯊꯨꯡꯅꯗꯦ ꯍꯥꯏꯕꯅꯤ ꯅꯪ ꯅꯨꯡꯁꯤꯕ ꯊꯨꯡꯅꯗꯕꯗꯣ ꯄꯥꯝꯕ꯭ꯔꯥ ꯇꯣꯝꯕꯤ ꯄꯥꯈꯠꯅ ꯏꯁ ꯄꯥꯝꯗꯦ ꯑꯩ ꯉꯝꯖꯔꯔꯣꯏ ꯃꯣꯏꯒꯤ ꯊꯣꯛꯄ ꯇꯧꯖꯁꯅꯤ ꯑꯩ ꯏꯃꯥꯗꯒ ꯍꯥꯏꯗꯣꯛꯆꯔꯔꯣꯏ ꯇꯣ ꯑꯗꯨꯅꯤ ꯒꯨꯗ ꯑꯣꯏꯕ ꯑꯉꯥꯡ ꯍꯥꯏꯁꯦ ꯅꯣꯏꯅ ꯆꯦ ꯌꯥꯏ ꯀꯥꯏꯅꯔꯗꯤ ꯅꯣꯏ ꯅꯇꯩꯁꯦ ꯀꯕꯤ ꯑꯣꯟꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯩ ꯌꯦꯡ ꯉꯝꯖꯔꯣꯏꯕ ꯑꯩꯅ ꯌꯦꯡꯕ ꯉꯝꯗꯕ ꯍꯥꯏꯁꯦ ꯅꯪꯁꯨ ꯑꯗꯨꯝ ꯉꯝꯃꯔꯣꯏꯗꯧꯅꯤ ꯗꯗꯥ ꯅꯪꯁꯦ ꯌꯥꯝ ꯐꯩ ꯅꯪꯒꯤ ꯀꯩꯁꯨ ꯈꯟꯕꯤꯗꯕ ꯃꯤꯒꯤꯗꯃꯛ ꯅꯪꯅ ꯌꯥꯝ ꯋꯥꯕꯤ ꯃꯤꯋꯥ ꯉꯥꯡꯅꯔꯤꯕꯅꯤꯅ ꯔꯥꯖꯕꯤꯔ ꯃꯁꯥꯗꯣ ꯑꯃꯨꯛ ꯄꯥꯔꯠ ꯍꯥꯕ ꯌꯦꯡꯂꯛꯏ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯇꯣꯝꯕꯤꯒ ꯑꯃꯨꯛ ꯃꯦꯁꯦꯖ ꯊꯥꯅꯔ ꯂꯩꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯅꯥꯎꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯄꯣꯊꯥꯔꯤꯉꯩ ꯐꯣꯟ ꯑꯃ ꯂꯥꯛꯁꯤꯜꯂꯤ ꯃꯈꯣꯏꯒꯤꯗꯤ ꯄꯣꯊꯥꯕ ꯍꯥꯏꯔꯗꯤ ꯐꯣꯟ ꯃꯦꯠꯄꯁꯤꯅꯤ ꯍꯥꯟꯅꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯣꯏꯕꯅ ꯂꯥꯛꯂꯤꯕ ꯐꯣꯟꯗꯣ ꯈꯨꯗꯛꯇ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯑꯁꯤ ꯉꯔꯥꯡ ꯑꯩꯅ ꯒꯥꯔꯤꯅ ꯅꯥꯎ ꯕꯥꯞ ꯇꯥꯔꯦ ꯑꯣ ꯃꯥꯅꯦ ꯗꯗꯥ ꯑꯩꯅꯦ ꯐꯣꯟ ꯍꯦꯛꯇ ꯇꯧꯁꯤꯜꯂꯛꯑꯦꯅ ꯂꯥꯟꯅ ꯈꯟꯅꯨꯀꯣ ꯑꯗꯨꯝꯕ ꯀꯩꯁꯨ ꯂꯩꯇꯦꯗ ꯑꯗꯣ ꯅꯁꯥꯗꯣ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯊꯣꯏꯗꯣꯛꯄ ꯅꯥꯕ ꯇꯧꯔꯛꯇꯕ꯭ꯔꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯗꯗꯥ ꯒꯥꯔꯤꯅ ꯊꯦꯡꯕ ꯅꯠꯇꯦ ꯑꯩꯅ ꯄꯥꯈꯠꯄꯒꯤ ꯇꯨꯁꯤꯟꯖꯕꯅꯤ ꯍꯥꯏꯗꯨꯗꯤ ꯇꯨꯁꯤꯟꯕꯕꯨ ꯀꯌꯥꯝ ꯁꯣꯛꯅꯤ ꯍꯥꯏꯒꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯒꯥꯔꯤ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯅꯪ ꯇꯨꯁꯤꯜꯂꯝꯗꯕꯁꯨ ꯌꯥꯏ ꯅꯪꯅ ꯈ꯭ꯋꯥꯡ ꯇꯦꯛꯑꯦꯅ ꯍꯥꯏꯈꯤꯕꯗꯣ ꯈ꯭ꯋꯥꯡꯗꯨ ꯈꯔ ꯁꯣꯛꯑꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯒꯤꯗꯤ ꯉꯔꯥꯡꯅ ꯃꯨꯞ ꯇꯩꯔꯒ ꯐꯈ꯭ꯔꯦꯗ ꯆꯩꯅꯥꯈꯣꯜ ꯑꯣꯏꯔꯝꯅꯤꯌꯦ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯅꯥꯕꯁꯦ ꯀꯩꯁꯨ ꯇꯧꯗꯕ ꯃꯥꯟꯕꯗꯨꯅ ꯍꯦꯟꯅ ꯁꯥꯊꯤꯕꯅꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯁꯨ ꯌꯥꯕꯤꯗ꯭ꯔꯦ ꯗꯗꯥꯒꯤ ꯄꯥꯈꯠꯄ ꯐꯅꯕ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯂꯥꯟꯅꯗꯤ ꯈꯟꯅꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯗꯅ ꯍꯥꯏꯖꯕꯅꯤ ꯌꯥꯔꯒꯗꯤ ꯍꯌꯦꯡꯁꯦ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯗꯪ ꯆꯠꯃꯤꯟꯅꯔꯨꯔꯒ ꯑꯦꯛꯁꯔꯦꯒꯨꯝꯕ ꯑꯃ ꯍꯥꯏꯐꯦꯠ ꯂꯧꯔꯨꯁꯦ ꯍꯥꯏꯕꯕꯨ ꯅꯪꯉꯣꯟꯗ ꯌꯥꯝ ꯀꯥꯏꯒꯗ꯭ꯔꯥ ꯀꯥꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯑꯦꯛꯁꯔꯦ ꯂꯧꯕꯗꯤ ꯑꯩ ꯏꯃꯥꯟꯅꯕꯤꯒ ꯆꯠꯂꯁꯨ ꯆꯠꯀꯦ ꯌꯥꯅꯤꯌꯦ ꯅꯪꯒꯤꯁꯤꯗꯤ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯃꯥꯜꯂꯦ ꯅꯥꯎ ꯋꯥꯈꯜꯗ ꯀꯩ ꯅꯨꯄꯥꯅꯣ ꯏꯃꯣ ꯌꯥꯝ ꯇꯥꯁꯛꯏꯌꯦ ꯑꯗꯨꯏ ꯅꯠꯇꯦꯗ ꯏꯀꯥꯏꯕ ꯄꯤꯅꯕ ꯃꯔꯝ ꯂꯩꯇꯤꯌꯦ ꯑꯗꯨꯗꯤ ꯀꯩꯒꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯕꯤꯗ꯭ꯔꯤꯕ ꯑꯩꯕꯨ ꯆꯤꯡꯅꯕ꯭ꯔꯣ ꯆꯤꯡꯅꯕ ꯀꯣꯛꯅꯕ ꯑꯩꯒꯤ ꯌꯨꯝ ꯏꯃꯥ ꯏꯄꯥꯒꯤ ꯃꯁꯛ ꯃꯃꯤꯡ ꯅꯪꯒꯤ ꯈꯪꯅꯕ ꯄꯣꯂꯤꯁ ꯂꯩꯔꯁꯨꯅꯦ ꯑꯩꯒꯤ ꯒꯥꯔꯤ ꯅꯝꯕꯔ ꯑꯩꯒꯤ ꯁꯛꯅꯆꯤꯡꯕ ꯈꯪꯍꯟꯈꯤꯕ ꯌꯥꯅꯤꯌꯦ ꯅꯥꯎꯒꯤ ꯋꯥꯈꯜꯗ ꯀꯩꯅꯣ ꯁꯤ ꯅꯨꯄꯥꯁꯤꯕꯣ ꯊꯃꯣꯏ ꯌꯥꯝ ꯁꯦꯡꯉꯤꯔꯥ ꯑꯣꯚꯔ ꯆꯠꯂꯤꯔꯥ ꯑꯃꯗꯤ ꯇꯧꯔꯦ ꯍꯣꯏꯗ ꯃꯤꯅ ꯑꯁꯨꯛ ꯐꯖꯅ ꯁꯦꯡꯅ ꯍꯥꯏꯔꯁꯤꯕꯣ ꯃꯥꯁꯨ ꯅꯨꯡꯉꯥꯏꯖꯗꯕ ꯑꯣꯏꯔꯝꯅꯤꯗ ꯆꯠꯄꯤꯕ ꯍꯥꯏꯗꯨꯅꯤ ꯊꯃꯣꯏ ꯆꯝꯅꯕ ꯑꯗꯨꯝꯕ ꯀꯩꯝꯇ ꯂꯩꯖꯗꯦꯗ ꯍꯣꯏ ꯍꯌꯦꯡꯗꯣ ꯗꯗꯥ ꯁꯪꯕꯤꯔꯒꯗꯤ ꯍꯦꯛꯇ ꯆꯠꯂꯨꯔꯁꯦ ꯗꯗꯥꯒꯤ ꯋꯥꯈꯜꯁꯨ ꯆꯝꯅꯕ ꯑꯗꯨꯒ ꯑꯩꯁꯨ ꯊꯃꯣꯏ ꯁꯦꯡꯅꯕ ꯅꯨꯄꯥꯗꯣ ꯍꯔꯥꯎꯅ ꯑꯗꯨꯗꯤ ꯑꯩ ꯗꯣꯛꯇꯔꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯄꯨꯡ 2ꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯔꯒꯦ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯄꯥꯎ ꯍꯥꯏꯔꯛꯑꯒꯦꯀꯣ ꯅꯪꯒ ꯑꯩꯒꯗꯤ ꯀꯗꯥꯏꯗ ꯊꯦꯡꯅꯅꯤ ꯉꯔꯥꯡꯒꯤ ꯃꯐꯝꯗꯨꯗ ꯊꯦꯡꯅꯒꯗ꯭ꯔꯥ ꯁꯤꯗ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯅꯤꯌꯦ ꯗꯗꯥ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕ ꯍꯣꯁꯄꯤꯇꯥꯜꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯑꯩꯁꯨ ꯑꯗꯣꯝꯗ ꯊꯕꯛ ꯑꯃ ꯂꯥꯛꯀꯗꯕ ꯂꯩꯕ ꯑꯗꯨꯅꯅꯤ ꯂꯝꯕꯤ ꯊꯣꯛꯄꯁꯤꯗ ꯅꯪꯕꯨ ꯂꯧꯔꯒꯅꯦ ꯏꯕꯥꯅꯤ ꯄꯨꯂꯞ ꯆꯠꯃꯤꯟꯅꯕꯅ ꯐꯒꯗ꯭ꯔꯥ ꯈꯟꯕ ꯑꯗꯣ ꯈꯪꯗꯦ ꯅꯪꯅ ꯑꯩꯕꯨ ꯆꯤꯡꯅꯔꯒꯗꯤ ꯅꯪꯅ ꯐꯅꯤ ꯈꯟꯕꯗꯣ ꯇꯧꯔꯣ ꯍꯣꯏꯁꯦ ꯃꯇꯝꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯉꯔꯥꯡꯒꯤ ꯃꯐꯝꯗꯨꯗ ꯉꯥꯏꯖꯔꯝꯃꯒꯦ ꯅꯨꯄꯥꯗꯣ ꯍꯔꯥꯎꯅ ꯊꯦꯡꯛꯌꯨ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯝꯃꯒꯦ ꯏꯆꯦ ꯂꯥꯛꯄ ꯃꯥꯜꯂꯦ ꯍꯣꯏ ꯐꯣꯟꯗꯣ ꯍꯦꯛ ꯀꯛꯄꯒ
ꯖꯥꯖꯥꯠ ꯀꯤ ꯃꯤꯁꯨ ꯌꯥꯝ ꯂꯩ ꯖꯥꯠꯅꯤꯍꯦ ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯤꯔꯥ ꯁꯣꯅꯣ ꯆꯨꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯔꯦ ꯃꯁꯤ ꯅꯨꯄꯥꯁꯦ ꯍꯥꯏꯅ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ ꯍꯥꯏꯗꯨꯅꯤ ꯑꯍꯣꯡꯕ ꯅꯥꯏꯕ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯅ ꯃꯇꯝꯒ ꯂꯝꯖꯦꯟ ꯇꯥꯟꯅꯔꯛꯄꯅꯔꯥ ꯃꯇꯝꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯨꯅ ꯍꯧꯖꯤꯟꯈꯤꯕꯒꯨꯝ ꯈꯜꯂꯤ ngasi kauba masu tapna loikiduna hayeng kauba mahak ato ngasi hairakle hek hankibaga exam tawgadorimnina mafamduda kuini leithokpa yaramdi oza singa loinana mayamdu yumda hangadabagi thoknaragle ngakraba nupani oza da michi tawramlaga sanau oibigi khudang paiduna chinglaga loingamgi gari da famankre sin bahaibati arangphamgi pungphamda pokpra khangde loingam burasbirga laknaba sindok piraga sanau oibi tongliba kardugi driver seat ta famkre yaisuna kaino nang toisibo ai mi mamangdi kaibana sire haiba patha thawa sade nang nupagi manak tu tongdana bus manam nam thibedu da tonge haira is aigi nupani ko natte hagero patha gi thawa sada ma matauda I kare nupido sumai tongni khangadi ne ai mitsnado kauzar amasu phadongni is nungai vireda mi romance tawbusida yet pidoiba he imana bida dumai ga di haino yet pakaina nangbudi imana biduni he nungsi jani aigi nakta leibada kanagi yet pano yong chinganbi aina haibdi aduna tene akhoi de yet bahaiba natiba moi romance yet piroshi haibani yai suma mit law thoga madi kanaga romance kana oini akhoina tongi car sigi mapuga is mitsnana pam su pam bidabdubo noi mitsnana pam ba pam dawdi khangre amadudi nakan na famaga binocular dumaga mitna romance tawsilamdoini khangzadra noi wari se aduni migi wabu kaido khangzarunige adugi sarok ibani gi wari oina khangjelo ibani kamdosige kaibo partha gari break khangfa phai aduga nakan na famli ba yai subu yinglaga ibani karam ka luhongsige yai su mamit law thore ngawrubana hausi pukai de luhong mano angang yam oi ko ihei tamdoga yam watli graduation lu haira hayang stangai loidowa makha tawi hei di akhoi de leraga dum tambasu yani as wathi ngang nu ba ai pakhal kaino nangna gari ga khamisa gari start to bus ka ayokre chentho asi kaino karan tawnu ko ai saujarak sani ai maching khangma natra nangi machingi wawa kaino hayeng nongalaga aibu punsigi thadok pinu yam bung hairaga maching sama tram taw khadawdubu nang aina pakhalaga nangna garem naise gari start yam thun taw haibni ko si haiduna parthabu sauna yingli nupa dudi nokmi tawramba saktamdo tapna mami samkhre mamai du leithokhlaga chumrang yingduna amuk leikhre matawduda nipi su nungairak tramale asauba miting tapna hongkhre adubo yingbadi lepte parthang hak tumin leramlaga yai su mami law thorai partha mamai du yai su do onsillaga ima hoi ichi hoina nang manushina yai haina kawbodo ai su kawchage adubo makhoi aigade athamana de moina kawbana nangmu mayamdagi yai mani haiduna kawbane aduga aina kawribasina punsida ani suna fangnaroidaba aigi thamoigi yaido nahakne maram asina thamoidagi halakpa atra makaloinana mingose nangidamak matik yam chakre yaisu parthabu nungshini yingzerei aidi angawbane aigi ngahaki oiba sangsarda pahingdi hinglakbane nanga hanba thengna kiba matamdaso aigi angawba ito utkibane kari wahai hairaga saugan mi nangbu themgani haiba ai khangde kari ito utlaga aigi nungshibase nafamda mayek sangangani haibaso ai khangde aigi haibabu nangbudi hainingai leitana nungshibagi horakfamso ai khangde horakfam khangdaba nungshibani haina loishinfam thegi haibaso khande adubu aigi nongdam naidaba angawba itosina nangi wakhal hongkhidra ai yam pakhale ataba minadi nongna kiba yai nushina ba hokibadi ahing amata ngairi aduga haidorakliba wase taw haiduna adubu ahing amada aina nangidam waza kibade chahi cha kaya gi maridagi sutaroi
ꯑꯃꯨꯛ ꯈꯜꯂꯦ ꯏꯕꯥꯅꯤ ꯅꯨꯡꯁꯤ ꯁꯩꯍꯧꯁꯦ ꯊꯨꯃꯟꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕꯒꯤ ꯃꯌꯦꯛ ꯁꯦꯡꯗꯕ ꯅꯨꯡꯁꯤ ꯁꯩꯍꯧꯁꯤꯅ ꯅꯪꯕꯨ ꯑꯩꯉꯣꯟꯗꯒꯤ ꯁꯦꯠꯂꯒ ꯄꯨꯈꯤꯒꯗꯕꯒꯨꯝ ꯑꯩꯒꯤ ꯋꯥꯈꯜ ꯂꯩꯇꯥꯍꯟꯕꯤꯌꯦ ꯌꯥꯏ ꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯇꯛꯅꯅ ꯋꯥꯔꯕ ꯃꯤꯠꯌꯦꯡꯅ ꯌꯥꯏꯁꯨꯕꯨ ꯌꯦꯡꯖꯔꯛꯏ ꯋꯥꯍꯩꯅ ꯐꯖꯔꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯋꯥꯍꯩꯅ ꯑꯄꯦꯟꯕ ꯄꯣꯛꯍꯟꯕꯁꯤꯗꯤ ꯀꯔꯤꯒꯕꯨ ꯆꯥꯡꯗꯝꯅꯒꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯄ ꯁꯦꯡꯂꯕ ꯋꯥꯍꯩꯅꯤ ꯃꯔꯣꯜ ꯐꯥꯎꯅꯔꯤꯕ ꯊꯃꯣꯏ ꯑꯅꯤꯅ ꯈꯪꯉꯤ ꯃꯗꯨꯃꯛꯅꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯕꯅꯤ ꯅꯤꯡꯉꯣꯜꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯂꯥꯡꯇꯛꯅꯕ ꯃꯇꯧꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯃꯈꯨꯠ ꯑꯗꯣ ꯇꯞꯅ ꯄꯥꯏꯁꯤꯟꯕꯤꯔꯛꯏ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯑꯃꯃꯝꯇ ꯑꯣꯏꯅ ꯄꯨꯊꯣꯛꯂꯒ ꯀꯛꯄ ꯉꯝꯅꯕ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯔꯤꯕ ꯃꯤꯠ ꯑꯩꯕꯨ ꯅꯨꯡꯁꯤꯕꯅ ꯊꯨꯝꯃꯠꯂꯕ ꯊꯃꯣꯏꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯅꯨꯡꯁꯤ ꯃꯔꯣꯜ ꯂꯣꯜꯂꯤꯕ ꯆꯤꯟꯕꯥꯜ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯋꯥꯍꯩ ꯅꯪꯒꯤ ꯃꯤꯠꯌꯦꯡ ꯈꯪꯂꯨꯗꯕ ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ ꯇꯁꯦꯡꯅꯃꯛ ꯑꯃꯛꯄ ꯌꯥꯎꯗꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯁꯦꯡꯂꯕ ꯏꯁꯤꯡꯒꯨꯝ ꯇꯔꯨ ꯇꯔꯨꯏ ꯃꯁꯤꯗꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯏꯄꯥꯛꯁꯤꯗꯒꯤ ꯑꯩꯕꯨ ꯑꯃꯨꯛ ꯀꯥꯈꯠꯄ ꯉꯝꯈꯤꯅꯤ ꯈꯟꯕ꯭ꯔꯥ ꯅꯪꯇꯅ ꯂꯦꯞꯄꯤꯌꯣ ꯅꯪꯒꯤ ꯅꯨꯡꯁꯤ ꯏꯄꯥꯛꯁꯤꯗ ꯑꯩ ꯏꯅꯤꯡꯇꯝꯅ ꯁꯥꯟꯅꯖꯒꯦ ꯅꯪꯅ ꯏꯁꯤꯡ ꯑꯩꯅ ꯂꯦꯝꯂꯩ ꯉꯥ ꯂꯦꯝꯂꯩ ꯉꯥꯅ ꯏꯁꯤꯡ ꯌꯥꯎꯗꯅ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯍꯤꯡꯕ ꯉꯝꯂꯣꯏ ꯅꯪꯇꯅ ꯂꯩꯀꯪ ꯑꯣꯏꯈꯤꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯥꯏꯕꯛꯇꯤ ꯏꯄꯥꯛ ꯅꯪꯅ ꯂꯦꯞꯄꯤꯌꯣ ꯃꯤꯠꯀ ꯃꯤꯠꯆꯥꯟꯅꯈ꯭ꯔꯦ ꯅꯨꯡꯁꯤꯕꯒꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯅꯔꯤꯕ ꯃꯤꯠꯌꯦꯡꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯒꯤ ꯊꯃꯣꯏꯗ ꯑꯃꯛꯄ ꯂꯩꯇꯕ ꯅꯨꯡꯁꯤꯒꯤ ꯂꯤꯄꯨꯟ ꯑꯃ ꯄꯨꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯆꯤꯛꯄ ꯂꯝꯍꯥꯡꯅꯤ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗꯅ ꯍꯪꯒꯥꯝ ꯃꯄꯥꯜꯅ ꯃꯔꯦꯛ ꯋꯥꯡꯅ ꯄꯔꯦꯡ ꯁꯥꯅ ꯍꯧꯔꯤ ꯀꯣꯔꯧ ꯃꯥꯁꯨ ꯁꯤꯟꯊꯥ ꯂꯣꯏꯒꯗꯧꯔꯦ ꯇꯥꯛꯂꯤ ꯃꯥꯜꯂꯤ ꯆꯤꯡꯗꯣꯜ ꯄꯛꯅ ꯂꯩꯁꯤꯜꯂꯛꯂꯤ ꯇꯥꯔꯝꯗꯥꯏ ꯀꯣꯔꯧꯒꯤ ꯃꯉꯥꯜꯅ ꯅꯤꯡꯉꯣꯜꯒꯤ ꯃꯥꯏꯊꯣꯡꯗ ꯌꯩꯕꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯩ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯖꯔꯤ ꯄꯥꯔꯊꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯎꯕꯗ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯆꯦꯛꯂꯥ ꯀꯌꯥꯅ ꯂꯥꯛꯅ ꯈꯣꯡꯂꯛꯏ ꯅꯣꯡꯏꯟ ꯆꯦꯛꯂꯥ ꯃꯥꯁꯨ ꯀꯣꯔꯧꯕꯨ ꯊꯨꯅ ꯆꯪꯈ꯭ꯔꯣ ꯑꯩꯒꯤ ꯊꯥꯁꯨ ꯊꯣꯛꯂꯛꯄ ꯉꯥꯏꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯔꯧꯗ ꯆꯤꯔꯣꯜ ꯇꯧꯈ꯭ꯔꯦ ꯄꯨꯛꯅꯤꯡ ꯍꯨꯕ ꯁꯥꯕꯤ ꯁꯥꯅꯧꯒꯤ ꯃꯇꯧꯗꯣ ꯅꯨꯡꯁꯤ ꯍꯩꯇꯕ ꯒꯥꯔꯤ ꯍꯣꯟꯗꯨꯅ ꯊꯨꯒꯥꯏꯔꯛꯏ ꯍꯧꯖꯤꯛꯇ ꯑꯅꯤꯃꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯂꯝꯕꯤ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯈꯥꯝꯂꯤ ꯍꯥꯏꯕ ꯄꯥꯔꯊꯥ ꯈꯨꯗꯛꯇ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯕ ꯍꯧꯔꯛꯂꯦ ꯌꯥꯏꯁꯨ ꯇꯞꯅ ꯁꯤꯕ ꯁꯤꯔꯝꯅꯤꯗ ꯃꯥꯅ ꯇꯞꯅ ꯉꯥꯡꯂꯤꯕꯗꯣ ꯅꯨꯄꯥꯗꯨꯁꯨ ꯇꯥꯍꯧꯔꯗꯨꯅ ꯈꯨꯝꯂꯛꯏ ꯎꯗꯒꯤ ꯇꯥꯔꯐꯥꯎ ꯁꯤꯗꯕ ꯌꯣꯡꯅ ꯒꯥꯔꯤ ꯀꯤꯕ ꯍꯧꯅꯕ꯭ꯔꯣ ꯆꯣꯡꯗꯅ ꯆꯦꯟꯈꯣ ꯌꯥꯗ꯭ꯔꯣ ꯒꯥꯔꯤ ꯇꯨꯃꯤꯟ ꯊꯧꯀꯣ ꯍꯧꯔꯛꯑꯕ ꯈꯠꯅꯕ ꯍꯧꯕ ꯇꯥꯍꯜꯂꯤ ꯑꯅꯤꯗꯣ ꯑꯃꯨꯛ ꯈꯠꯅ ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯈꯪꯍꯧꯗꯦ ꯒꯥꯔꯤꯗꯨ ꯌꯥꯏꯁꯨ ꯍꯣꯏꯒꯤ ꯒꯦꯠꯇ ꯈꯥꯝꯂꯔꯦ ꯋꯥ ꯈꯪꯈ꯭ꯔꯕ ꯃꯇꯥꯎ ꯑꯍꯨꯝꯅꯤ ꯌꯥꯏꯁꯨ ꯌꯥꯎꯈꯤ ꯈꯪꯕꯅ ꯃꯈꯣꯏꯅ ꯍꯥꯟꯅ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ ꯒꯥꯔꯤꯗꯩ ꯀꯨꯝꯊꯔꯒ ꯌꯥꯏꯁꯨꯅ ꯆꯪꯉꯨꯈꯤꯁꯦ ꯉꯁꯤꯗꯤ ꯆꯪꯉꯔꯣꯏ ꯀꯣꯟꯅ ꯂꯥꯛꯑꯒꯦ ꯇꯥꯟꯖꯥꯗꯨꯗ ꯔꯥꯖꯕꯤꯔ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯒꯥꯔꯤꯗꯩ ꯀꯨꯝꯂꯒ ꯃꯥꯅ ꯍꯥꯟꯅ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯃꯇꯧꯗ ꯌꯥꯏꯁꯨ ꯅꯣꯛꯂꯒ ꯆꯪꯉꯨꯔꯁꯤ ꯂꯥꯛꯑꯣ ꯔꯥꯖꯕꯤꯔꯁꯦ ꯏꯁꯤꯡ ꯈꯧꯔꯥꯡꯕ꯭ꯔꯥ ꯇꯣꯏꯂꯦꯠ ꯆꯪꯅꯤꯡꯕ꯭ꯔꯥ ꯑꯃ ꯇꯧꯔꯝꯃꯅꯤ ꯄꯥꯔꯊꯥꯅ ꯕꯦꯔꯥꯒꯤ ꯃꯤꯅꯤ ꯀꯥꯔꯟ ꯇꯥꯗꯣꯏ ꯇꯧꯔꯤꯅꯤ ꯂꯣꯏꯉꯝ ꯋꯤꯟꯗꯣꯗꯒꯤ ꯃꯀꯣꯛ ꯂꯤꯊꯣꯔꯛꯂꯒ ꯌꯥꯝꯕꯨꯡ ꯁꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯏꯁꯤꯡ ꯈꯧꯔꯥꯡꯉꯦꯅ ꯆꯪꯈ꯭ꯔꯦ ꯗꯨꯀꯥꯟꯗꯩ ꯂꯩꯁꯦꯒ ꯌꯥꯗꯈꯩ ꯅꯪꯅ ꯀꯔꯤ ꯈꯧꯔꯥꯡꯒꯦ ꯍꯥꯏꯕꯅꯣ ꯏꯇꯨ ꯃꯄꯥꯝ ꯂꯥꯛꯄꯗꯕꯨ ꯀꯔꯤꯒꯤ ꯑꯦꯛꯁꯀ꯭ꯌꯨꯁꯅꯣ ꯁꯤ ꯍꯥꯏꯔꯒ ꯄꯥꯔꯊꯥꯗꯣ ꯒꯥꯔꯤꯗꯩ ꯀꯨꯝꯊꯔꯛꯂꯒ ꯌꯥꯏꯁꯨꯒ ꯇꯨꯡꯗ ꯃꯥꯡꯗ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯂꯣꯏꯉꯝꯅ ꯌꯥꯝ ꯐꯥꯎꯏꯅꯦ ꯃꯁꯦ ꯏꯇꯨ ꯃꯄꯥꯝ ꯀꯥꯏꯅ ꯍꯦꯛꯇ ꯂꯥꯎꯏꯅꯦꯍꯦ ꯀꯥꯟꯅꯗꯦ ꯑꯩꯁꯨ ꯆꯪꯉꯨꯒꯦ ꯕꯣꯕꯣꯏꯁꯨ ꯒꯥꯔꯤꯗꯩ ꯀꯨꯝꯊꯔꯛꯄ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯑꯅꯤꯗꯣ ꯑꯃꯨꯛ ꯆꯪꯃꯤꯟꯅꯔꯛꯏ ꯂꯥꯞꯇꯛ ꯃꯔꯤ ꯆꯪꯂꯛꯄ ꯎꯕꯗ ꯅꯨꯡꯁꯤꯅ ꯍꯔꯥꯎ ꯀꯧꯁꯤꯜꯂꯛꯏ ꯂꯥꯛꯑꯣ ꯑꯩꯗꯤ ꯅꯈꯣꯏ ꯍꯥꯟꯅ ꯇꯤꯟꯅꯩ ꯈꯪꯗꯦ ꯔꯥꯖꯕꯤꯔꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔ ꯈꯪꯉꯤ ꯀꯥꯈꯠꯂꯣ ꯂꯝꯁꯥꯡ ꯒꯥꯔꯤ ꯊꯧꯔꯛꯄꯒꯤ ꯋꯥꯔꯝꯃꯅꯤ ꯏꯅꯥꯎꯁꯤꯡꯁꯦ ꯃꯔꯤꯗꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯏ ꯔꯥꯖꯕꯤꯔꯗꯤ ꯃꯈꯨꯠꯇ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯔꯒ ꯐꯝꯗꯨꯅ ꯂꯩꯔꯝꯂꯦ
ꯇꯣꯝꯕꯤꯅ ꯅꯥꯀꯟꯗ ꯂꯦꯞꯂꯤ ꯑꯅꯤꯗꯨꯒꯤ ꯏꯔꯥꯡꯗꯣ ꯃꯌꯥꯝꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯄꯥꯔꯊꯥꯅ ꯏꯆꯦ ꯏꯃꯥꯗꯤ ꯎꯗꯦ ꯏꯃꯥꯕꯨ ꯂꯩꯇꯕ꯭ꯔꯣ ꯂꯣꯏꯉꯝ ꯇꯞꯅ ꯏꯁ ꯅꯤꯡꯉꯣꯜ ꯃꯋꯥ ꯁꯦꯡꯉꯤꯗ ꯅꯨꯡꯁꯤꯔꯩꯅ ꯏꯃꯥꯗꯤ ꯍꯣꯇꯦꯜꯗꯒꯤ ꯆꯪꯉꯛꯇ꯭ꯔꯤꯌꯦ ꯏꯍꯦ ꯀꯥꯎꯕ ꯀꯥꯎꯊꯣꯛꯂꯨꯔꯦ ꯑꯩꯗꯤ ꯌꯥꯏ ꯅꯃꯥꯟꯅꯕꯁꯤꯡꯒꯤ ꯀꯩꯅꯣ ꯆꯥꯅ ꯊꯛꯅꯕ ꯌꯦꯡꯉꯨꯁꯣ ꯇꯣꯝꯕꯤꯅ ꯃꯔꯛ ꯊꯠꯂꯒ ꯏꯆꯦ ꯌꯥꯅꯤ ꯑꯩ ꯇꯧꯔꯨꯒꯦ ꯑꯩꯈꯣꯏ ꯆꯦ ꯋꯥꯔꯝꯃꯅꯤ ꯑꯩ ꯆꯥ ꯂꯣꯜꯂꯨꯒꯦ ꯅꯨꯡꯁꯤꯔꯩꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯌꯥꯏ ꯅꯪꯁꯨ ꯅꯄꯣꯠ ꯅꯆꯩꯁꯦ ꯊꯝꯖꯤꯟꯖꯧꯔ ꯆꯠꯂꯣ ꯍꯣꯏ ꯏꯆꯦ ꯌꯥꯏꯁꯨ ꯄꯥꯔꯊꯥꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ ꯔꯥꯖꯕꯤꯔꯅ ꯏꯆꯦ ꯅꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯅꯨꯄꯤ ꯉꯥꯛꯇꯁꯨ ꯑꯣꯏ ꯅꯨꯄꯤ ꯋꯥꯠꯄ ꯏꯃꯨꯡꯗ ꯄꯣꯛꯄꯅꯤꯅ ꯀꯠꯂꯛꯆꯩ ꯕꯨꯕꯣꯏ ꯇꯞꯅ ꯔꯥꯁꯤꯗꯤ ꯏꯀꯪ ꯊꯣꯛꯑꯦ ꯔꯥꯖꯕꯤꯔꯗꯣ ꯄꯩꯅ ꯌꯦꯡꯂꯤ ꯅꯨꯡꯁꯤ ꯅꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯕꯒꯤꯗꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯑꯃꯨꯛ ꯈꯠꯅꯅꯤ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯅꯤ ꯑꯇꯣꯝꯕꯤ ꯑꯅꯤꯁꯦ ꯍꯨꯏ ꯍꯧꯗꯣꯡꯒꯨꯝ ꯈꯠꯅꯔꯛꯀꯅꯤ ꯃꯆꯦ ꯌꯥꯏꯅ ꯂꯥꯎꯔꯛꯄꯗ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯈꯤꯅꯤ ꯑꯩꯈꯣꯏ ꯌꯥꯏꯁꯤꯅ ꯏꯁꯧꯁꯨ ꯂꯥꯡꯅꯤ ꯊꯕꯛꯁꯨ ꯂꯦꯞꯄꯣꯏ ꯃꯥꯗꯤ ꯃꯁꯥ ꯌꯥꯝ ꯅꯥꯟꯕꯁꯨ ꯄꯥꯝꯖꯕꯅꯤ ꯃꯅꯥꯎ ꯑꯅꯤꯁꯤꯃꯗꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤꯔ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯀꯌꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯌꯥꯏꯗꯤ ꯏꯁꯧ ꯂꯥꯡꯖꯩ ꯍꯥꯏꯕꯅꯤ ꯃꯥꯅ ꯄꯨꯝꯅꯃꯛ ꯍꯣꯠꯅꯕꯅꯤ ꯅꯨꯡꯁꯤꯒꯤ ꯋꯥꯔꯤꯗꯨꯗ ꯄꯥꯔꯊꯥꯗꯣ ꯀꯅꯥ ꯎꯍꯟꯗ ꯔꯥꯁꯤ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯆꯩ ꯅꯨꯡꯁꯤꯔꯩꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜꯒꯤ ꯃꯄꯣꯛꯅꯤ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯃꯤꯒꯤ ꯌꯨꯝꯗ ꯃꯧ ꯑꯣꯏꯅ ꯂꯩꯔꯨꯒꯗꯧꯔꯤꯕꯅꯤ ꯅꯨꯄꯤ ꯋꯥꯠꯄ ꯏꯃꯨꯡꯅ ꯅꯨꯄꯥ ꯄꯥꯝꯃꯤ ꯅꯨꯄꯥ ꯋꯥꯠꯄ ꯏꯃꯨꯡꯅ ꯏꯕꯨꯡ ꯅꯠꯇ꯭ꯔꯒ ꯏꯅꯥꯎ ꯑꯃꯇꯪ ꯌꯥꯎꯖꯔꯝꯂꯗꯤ ꯈꯟꯖꯩ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄꯁꯤꯅ ꯍꯦꯟꯅ ꯋꯥꯏ ꯏꯃꯥꯒꯤ ꯁꯦꯕꯥ ꯀꯅꯥꯅ ꯇꯧꯕꯤꯅꯤ ꯈꯜꯂꯨꯕꯗ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤ ꯑꯣꯏꯔꯦ ꯏꯆꯦꯁꯦ ꯋꯥꯈꯜ ꯄꯪꯄꯤꯛꯇ ꯄꯤꯛꯁꯜꯂꯦ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯔꯤꯗꯣ ꯉꯛꯅ ꯌꯦꯡꯂꯛꯏ ꯄꯥꯔꯊꯥꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯕꯣꯅꯤꯅ ꯅꯍꯥꯟ ꯌꯥꯏꯁꯨꯗ ꯍꯥꯏꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯂꯣꯏꯉꯝꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯆꯦ ꯂꯨꯍꯣꯡꯗꯧꯔꯕꯣ ꯅꯨꯡꯁꯤꯔꯩꯅ ꯍꯩꯃꯥ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯍꯥꯏꯗ ꯋꯥꯅ ꯍꯥꯏꯗ ꯍꯥꯏꯔꯣꯏꯗ ꯋꯥꯅ ꯍꯥꯏ ꯇꯧꯗꯅ ꯀꯥꯎꯔꯨꯔꯦꯗꯅ ꯏꯆꯦꯁꯦ ꯂꯨꯍꯣꯡꯕ ꯇꯥꯔꯦ ꯅꯣꯏ ꯅꯕꯥꯏ ꯍꯣꯏꯒꯤ ꯏꯃꯨꯡꯁꯨ ꯃꯤ ꯋꯥꯠꯂꯦ ꯑꯍꯜꯁꯨ ꯃꯁꯥ ꯁꯣꯟꯖꯤꯜꯂꯛꯄ ꯑꯣꯏꯕꯗꯨꯗ ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯊꯨꯖꯤꯜꯂꯛꯄꯅꯤ ꯕꯣꯕꯣꯏꯅ ꯑꯩꯈꯣꯏꯗꯤ ꯈꯪꯉꯨꯗ꯭ꯔꯦ ꯏꯆꯦ ꯌꯥꯏꯁꯨꯅ ꯍꯥꯏꯗꯕꯗꯨꯗ ꯃꯥꯁꯨ ꯑꯃ ꯇꯧꯔꯤꯉꯩ ꯀꯥꯎꯕ ꯑꯣꯏꯔꯝꯃꯅꯤꯌꯦ ꯑꯗꯣ ꯃꯥꯅ ꯍꯥꯏꯕ ꯀꯥꯎꯔꯁꯨ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯅꯣꯏꯅ ꯍꯦꯟꯅ ꯈꯪꯉꯤꯅꯤ ꯏꯆꯦ ꯍꯣꯏꯒꯤꯗꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯅꯣꯏꯅ ꯂꯥꯛꯇꯨꯅ ꯀꯩꯅꯣꯗꯣ ꯁꯦꯃꯥꯏ ꯇꯥꯟꯅꯗꯧꯅꯤꯀꯣ ꯔꯥꯖꯕꯤꯔꯅ ꯍꯣꯏ ꯏꯆꯦ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯕꯤꯔꯨꯅꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯒꯤ ꯅꯨꯄꯥ ꯌꯥꯎꯗꯦꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯣꯏꯅꯣ ꯑꯩꯈꯣꯏ ꯑꯁ꯭ꯋꯥꯝ ꯂꯩꯔꯤꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯍꯣꯠꯅꯒꯦ ꯏꯆꯦ ꯔꯥꯖꯕꯤꯔꯒꯤ ꯋꯥꯗꯨꯗ ꯅꯨꯡꯁꯤꯗꯣ ꯍꯔꯥꯎꯅ ꯅꯣꯛꯆꯩ ꯂꯣꯏꯉꯝꯗꯨ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯤꯒꯤ ꯅꯥꯀꯣꯡ ꯃꯌꯥ ꯆꯪꯁꯤꯜꯂꯒ ꯆꯤꯔꯣꯜ ꯇꯧꯕꯤꯗꯣ ꯍꯧꯔꯛꯏ ꯅꯤꯡꯉꯣꯜ ꯃꯋꯥꯁꯤꯅ ꯇꯨꯃꯤꯟ ꯂꯩꯔꯒ ꯑꯃꯁꯤꯅ ꯑꯁꯨꯛ ꯏꯔꯥꯡ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯌꯥꯝ ꯄꯛꯇꯤꯌꯦ ꯕꯣꯕꯣꯏꯅ ꯇꯞꯅ ꯃꯥꯏꯁꯦ ꯀꯩꯅꯣꯝꯅꯤ ꯇꯥꯟꯖꯥꯗꯨꯗ ꯏꯔꯥꯡ ꯐꯕꯤ ꯑꯉꯥꯡꯗꯣ ꯇ꯭ꯔꯦ ꯑꯃꯗ ꯆꯥ ꯀꯞ 4 ꯄꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯏ ꯅꯨꯡꯁꯤꯅ ꯂꯥꯛꯑꯣ ꯅꯕꯨꯡꯁꯤꯡꯁꯤꯗ ꯑꯃꯃꯝ ꯄꯤꯔꯣ ꯁꯦ ꯏꯆꯦꯒꯤ ꯅꯨꯡꯁꯤꯒꯤ ꯄꯤꯔꯝꯂꯕ ꯇꯨꯡ ꯂꯣꯏꯉꯝ ꯕꯣꯕꯣꯏ ꯔꯥꯖꯕꯤꯔꯗ ꯑꯃꯃꯝ ꯂꯥꯜꯂꯤ ꯃꯥꯒꯤ ꯀꯥꯟꯊꯣꯛꯂꯝꯕꯗꯨꯗ ꯄꯥꯔꯊꯥꯗꯨ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯆꯥꯗꯤ ꯀꯗꯥꯏ ꯇꯣꯝꯕꯤꯅ ꯆꯥ ꯊꯛꯇꯦ ꯍꯥꯏꯗꯨꯗꯤ ꯑꯗꯨ ꯈꯪꯉꯒ ꯀꯣꯐꯤꯁꯨ ꯁꯦꯝꯕꯤꯗꯕ ꯇꯣꯝꯕꯤ ꯁꯥꯎꯅꯤꯡꯅ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯀꯣꯐꯤꯒ ꯊꯛꯆꯗꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯤꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂ ꯆꯪꯈ꯭ꯔꯦ ꯄꯥꯔꯊꯥꯗꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ ꯁꯣꯝꯗ ꯔꯥꯖꯕꯤꯔꯗꯤ ꯃꯃꯥꯏꯗꯨ ꯅꯥꯀꯟ ꯂꯩꯊꯣꯛꯂꯒ ꯃꯈꯥ ꯆꯤꯛꯇꯨꯅ ꯅꯣꯛꯄ ꯈꯥꯡꯕꯗ ꯑꯋꯥꯕ ꯑꯣꯏꯔꯦ